ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ MALICIOUS ꯀꯧꯏ. ꯐꯤꯂꯝ ꯑꯁꯤ 2018ꯒꯤ ꯑꯃꯦꯔꯤꯀꯟ ꯍꯣꯔꯔ ꯊ꯭ꯔꯤꯂꯔ ꯐꯤꯂꯝ ꯑꯃꯈꯛꯅꯤ. ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯗꯪ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯑꯃ ꯂꯩꯕ ꯎꯠꯂꯝꯃꯤ. ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯎꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯃꯥꯅ ꯎꯏ. ꯅꯨꯄꯥ ꯑꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯨꯖꯤꯟꯈꯤ. ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛꯇ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ. ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯑꯀꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ. ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯣꯠꯆꯩ ꯑꯃꯅ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤ. ꯃꯔꯨꯞꯁꯤꯡ, ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ. ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒ ꯎꯕ ꯐꯪꯏ. ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯦꯗꯥꯝ ꯀꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯁꯥ ꯀꯧꯏ. ꯑꯦꯗꯥꯝꯗꯤ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯗꯥꯝ ꯑꯆꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅꯕ ꯊꯕꯛ ꯐꯪꯈꯤ. ꯃꯔꯝ ꯑꯁꯤꯅ ꯑꯦꯗꯥꯝ ꯁꯦꯂꯔꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯏ, ꯑꯗꯨꯒ ꯂꯩꯅꯅꯕ ꯌꯨꯝꯁꯨ ꯐꯖꯕ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯄꯤꯕꯤꯔꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯑꯦꯗꯥꯝ ꯑꯃꯗꯤ ꯂꯤꯁꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟꯗ ꯑꯦꯗꯥꯝ ꯑꯃꯗꯤ ꯂꯤꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯄꯤꯕ ꯐꯖꯔꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯁꯤꯇꯤꯗꯒꯤ ꯇꯥꯎꯟꯂꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯃꯔꯣꯝꯗ ꯂꯤꯁꯥꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯨ ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝ ꯑꯃꯗꯤ ꯂꯤꯁꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯦꯗꯥꯝ ꯖꯨꯅꯤꯌꯔ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯒꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯂꯤꯁꯥ ꯖꯨꯅꯤꯌꯔ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯗꯥꯝ ꯑꯃꯗꯤ ꯂꯤꯁꯥꯅ ꯌꯥꯝꯅ ꯆꯥꯎꯕ ꯐꯖꯔꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯕꯥꯅꯤꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯐꯖꯔꯕ ꯔꯨꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯈꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯤꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯕꯤꯀꯤꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯤꯊꯤ ꯑꯃꯒ ꯒꯤꯐ ꯑꯃꯒ ꯄꯤꯔꯝꯃꯤ. ꯄꯤꯔꯛꯂꯤꯕ ꯒꯤꯐ ꯑꯗꯨꯗ ꯐꯖꯔꯕ ꯕꯣꯛꯁ ꯑꯃ ꯌꯥꯎꯔꯝꯃꯤ. ꯑꯦꯗꯥꯝꯅ ꯕꯣꯛꯁ ꯑꯗꯨ ꯐꯅ ꯀꯟꯅ ꯍꯥꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯍꯥꯡꯕꯗꯤ ꯌꯥꯔꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯕꯤꯀꯤꯅ ꯃꯈꯣꯏꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯄꯃꯛ ꯌꯥꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯑꯦꯗꯥꯝ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯝꯃꯤ. ꯑꯦꯗꯥꯝ ꯆꯠꯂꯝꯗꯥꯏꯗ ꯂꯤꯁꯥ ꯑꯗꯨ ꯐꯖꯅ ꯂꯩꯔꯝꯃꯨ, ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯒꯅꯨ, ꯃꯔꯨ ꯑꯣꯏꯅ ꯑꯉꯥꯡꯒꯤ ꯕꯦꯕꯤ ꯀ꯭ꯔꯤꯞ ꯑꯗꯨ ꯊꯥꯡꯒꯅꯨ, ꯑꯩ ꯂꯥꯛꯂꯒ ꯑꯉꯥꯡꯒꯤ ꯀꯥ ꯑꯗꯨ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ. ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯦꯗꯥꯝꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯦꯗꯥꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯁꯥꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ. ꯃꯔꯨ ꯑꯣꯏꯅ ꯑꯉꯥꯡꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯗꯥꯝꯅ ꯊꯥꯡꯒꯅꯨ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯕꯦꯕꯤ ꯀ꯭ꯔꯤꯞ ꯑꯗꯨꯁꯨ ꯂꯤꯁꯥꯅ ꯂꯨꯝꯗꯦ ꯈꯟꯗꯨꯅ ꯊꯥꯡꯗꯣꯛꯂꯒ ꯐꯖꯅ ꯁꯦꯝꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯅ ꯍꯥꯡꯕ ꯉꯝꯈꯤꯗꯕ ꯕꯣꯛꯁ ꯑꯗꯨ ꯎꯔꯝꯃꯤ. ꯂꯤꯁꯥꯅ ꯕꯣꯛꯁ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ. ꯑꯁꯨꯝꯅ ꯕꯣꯛꯁ ꯑꯗꯨ ꯂꯤꯁꯥꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯝꯂꯒ ꯂꯤꯁꯥꯗꯤ ꯐꯣꯔꯦꯁ ꯔꯣꯝꯗ ꯋꯥꯀꯤꯡ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯅꯨꯄꯤ ꯑꯃ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯐꯣꯔꯦꯁꯀꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯍꯛꯆꯥꯡꯗꯨꯁꯨ ꯏꯅ ꯀꯣꯏꯇꯩ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ
hanjin hanjin Lisada hairami. Lisana nupi adugi matau aduda mateng pangba pamlami, adubu nupi aduna mari makong samnadaba akiba wafam kaya ama Lisada hairami. Nupi aduna Lisada munna yenglaga asumna hai, nangna nokpuriba angang ado nangi oiraroi, mahakna soidana pukragani, miyamnasu nangbu uraga akiba faurgani, aduga nangnasu nangi angang ase kanba ngamlaroi haina nupi aduna Lisada hairami. Masak khangdaba nupi aduna hairiba wafamsing adu taraga Lisa yamna kirami, maram asina Lisa mayumlomda chelami. Lisana yumda halaklaga Adamda phone tawduna thokiba thodok adugi maramda pau pumba tamlami. Numid adudagi hauna Lisana angakpa akiba thodok kaya leptana thengnaraki. Nongmasu angangi rumni haina khallaga thamba rum madudagi angang macha amana kappagi khonjel ama Lisana tarami. Asumna Lisana kanagi angang nu kaplibase haina angangi rum aduda yengba changlami. Matam asida Lisana angang ama baby crib aduda leramba adu urami. Lisa angang adu ubada ngaihak ngaktuna lei, karino mangsu natana taibangsida angang asi matau karamna leiramlibano haina khallaga Lisana angang adu pamkhalami. Matam asida Lisana angang aduda nonthaduna yengluba matamdadi angang adugi mamai adu yamna kiba saktam ama oiduna leiramba adu Lisana urami. Tanjasida Lisa adu kudakta wanthaki. Numidang wairamgi matamda Adamsu yumda halaklami. Matam asida I mayam ama thoklaga laimaida wanthaduna leiriba Lisabu Adamna thengnarami. Makha tarakpasinda Adamna Lisabu hospital amada pukhalami. Asumna Lisadi karisu thodokpa tawramde, adubu nungaitaba amadi Lisagi pibuk nungda leiramba angang adudi kanba ngamlamde. Sidagi hena nungaitaba amana Lisa amuk hanna mama oiba yararoi haina doctorna hairami. Doctor aduna Lisagi angang adu kanba ngamkidabagi maram asi Lisana arumba pochai soidana thanglamgani haina doctor aduna Adamda hairami. Matam asida Adamna thanganu haiba baby crib adu Lisana soidana thanglamgani, madu thanglubadagi angang adu laikidabani haina Adamna khalami. Lisagi nungaitaba pausing asi taraba tungda Lisagi manau nupi Biki su Lisagi yum aduda laklami. Lisana wakal nungaitana leiriba adu kharada oiraba sukhanaba haina Biki yum aduda matam khara leirami. Amaromda Adamna Lisada numittuki thodok adu matau karamna thokibano nangna arumba pochai thanglubra haina hanjin hanjin Lisada Adamna hanglami. Matam asida Lisana forest thengnakiba masak khangdaba yengbada akiba fawba nupi angangi rumdagi angang kaplakpagi khonjel baby crib manungda pikliba angang ama yauduna leiramba amadi angang adu Lisana baby crib tagi lokhalaba tungda akiba saktam olakpa adudagi Lisa adum gyan takidre haina Lisana Adamda thengnakiba pumba tamlami. Masidagi makhoigi mafamda angakpa akiba khara tawre haiba khangki. Masigi matung Lisana laina hangdokiba box adu Adamna muk thengnarami. Handakti Adamna su box adu yamna laina hangdoklami. Matam asida Adamna nahanmuk hangdokpa yakidaba box asi hojikti laina hangdokpa yare haina Lisada hairami. Lisana box adudi aina nahan urakpadagi aina hangdokkivani haina Adamda Lisana hairami. Masigi matung Adamna box adugi maramda Biki da hanglami. Biki karigino nangna karisu yaudaba box ase pirakliba nahan mukti box adu hangdokpa yaramde, adubu hojikti box adu yamna laina hangdokpa yare hairami. Matam asida Biki na hai box adudi aina yum amagi pochai khara yolakpa thengnabadagi box adu aina lehobani, aduga aina Lisagi damakta gift oina pirakpani haina Adamda hairami. Tasengbadi box aduna hana Adamgi pungning chingsinduna
एडामना बॉक्स अदु हांगनब तौरमी अदुबु याखिदे अदुगा अनिसुबदा बॉक्स अदुना लिसागी पुंगनिंग चिंगसिनखी मतम असिदनी लिसाना बॉक्स अदु हांगलुरिबा असुमना मतम खरा हौख्रे लिसाना युम अदुदा करिगुम्बा खरा मसादा फौरमी अदुबु तसेंगना करिनो हाइबदी हाइदोकपा ngamlamde मसितसु नतना युम अदुदा लैरिबा मिंगसेलसिंगदा लिसाना येंगबा मतमदा मिंगसेल अदु ताबा मम्मी अदुसु यामना मानदबा मोंगसु तौरकपा लिसाना थेंगनरमी मसिगी मतुंग नोंगमा लिसा अमदि बिकी अयुक अमदा योगा तौदुना लेरमी तंजा अदुदा अंगांग अमा यामना कन्ना कप्पा अदु लिसाना तारमी लिसाना सु बिकीदा अंगांग अमा कपलिबसे ताब्रा हंगलमी मदुदगी लिसाना अंगांगी रूम मदुदा येंगबा चंगलमी मतम असिदा लिसाना बेबी क्रिप मनुंगदा येंगलुबदा पुंकक चौरबी अंगांग अमा तुमदुना लैबा अदु लिसाना उरमी तंजा अदुदा अंगांग अदुना ममित खंगपांग पांगलकपदा लिसा खंगप्रेक खंगदुना चेंथोखी अंगांग अदु अहानबा उबा अंगांग अदुदगी खरा चौरमी लिसाना बिकीगा लोइना अमुक येंगबा लाकपददी अंगांग अदु लेरमद्रे लिसाना अंगांग अमा तसेंगना बेबी क्रिप मनुंगदा लैहवी अैगी मिट असिना उरबनी हाइना बिकीदा हाइरमी अदुबु बिकीदी हेंजिना खल्लुदे लिसाना हाइबा वा अदु थाजरमदे तसेंगबदी अंगांग अदु लिसा खक्तना उबनी असुमना नुमित अदु हौख्रे नोंगमा अहिंग अमा एदामना मिकप थोलकपदा लिसा फमुंग अदुदा लेरमद्रे एदामना लिसा थीबा थोलकपदा लिसादी अहिंग अथेंगबा अदुदा मखोइगी युमगी अयेकपा लाई अमदा ममित कुप्तना येंगदुना लेरमी मतम असिदा लिसाना एदामदा हाई मदुदी करिगुम्बा अंगकपा फत्तबा शक्ति अमना अैखोइबु येतुना लैबगुम तौरे अैखोइना युम असिदा इहान हाना लाकपददी अयेकपा लाई असिदा सानादुना लैरिबा अंगांगसिंग असि चियारदा फमलिबी नुपी असिना येंगदुना लेरंबनी अदुबु हौजिक्ति अयेकपा लाई असि यामना होंगले अंगांग मरीना सानाबा येंगदुना लेरंबा चियारदा फमलिबी नुपी असि अंगांगदा येंगदबिदा साइटता ओइना येंगदुना लेरे हाइना लिसाना एदामदा हाइरमी हाइरिबा वाफमसिंग असि लिसा खक्तना खंगी अदुबु एदामदी खंगदे मतम असिदा एदामना लिसादा हाइ मदुदी लिसा नंगना वखल नुंगाइतबा पुंबा अै खंगी नंगना लैखिद्रबा अंगांग अदुगी मरमदा वखल हेना खनबदगी नंगोंदा हौजिक तौरिबा मयाम असि थोकलकपनी हाइना एदामना लिसादा हाइरमी मसिगी मतुंग अतोपा सेन अमदा लिसादा तौबगुम बिकीदसु नोंगमा अकीबा थोकदोक अमा थोकलरे बिकीना मिंगसेल ममांगदा जगोई साबा मतम असिदा मिंगसेंदा तारिबा बिकीगी मम्मी अदु यामना अंगकपा मवोंगदा मम्मी अदु बिकीना जगोई साद्रबसु मम्मी असिदी जगोई सादुना लेरमी बिकी ngaktuna munna yengduna leringayda mingselgi mami aduna bikibu hatke haina khawrida kanna chaplami aduga biki maraibak adu mingselda kanna sujilalami adubu biki thawaidi hingore matamasidagi biki akiba fauduna mache lisada chalage haiba fauba hairamdana biki yumadu thadoglaga chakhi bikina चलगे हाइबो हाइरमदना चटकिबा अदुदा लिसा वखल नुंगाइतना लेरमी असुमना लिसागी मफमदा अकीबा अंगकपा थोकदोकया लेप लैतना उहल्लमी अदुगा अकीबगी मसक फंगलबा अंगांग नुपी मचा अमनसु लिसाबु इमा इमा हाइना कौदुना तोइना लिसाबु लग्नरमी मसिगी मतुंग तारकपदा लिसाना युम मसिदा करिगुम्बा फत्तबा लाई अमा लैरब्रा अंगकपा अकीबा थोकदोकया अमा लेप्तना थोकलकले हाइना एदामदा लिसाना हाइरमी लिसाना मखा तारगी एदाम नोइकी यूनिवर्सिटी अदुदा प्रोफेसर क्लार्क कौबा अमा यावबनी प्रोफेसर क्लार्कटी असिगुम्बा अकीबा अंगकपा बुट ब्रेड की थिजिलिबा रिसर्चर अमनी महाकना अखोइगी मतेंग पांगबा ngamgani माबु अमुक्ता उनबिरु हाइना लिसाना एदामदा हाइरमी तसेंगबदी एदाम बुट ब्रेड बु थाजदबा मियोय अमनी
ꯑꯗꯨꯕꯨ ꯂꯤꯁꯥꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯗꯨ ꯀꯣꯛꯅꯕ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯄꯨ ꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛ ꯑꯦꯗꯥꯝꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯤꯠ ꯎꯔꯛꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯕꯨꯠ ꯄ꯭ꯔꯦꯠ, ꯑꯀꯤꯕ, ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯏꯁꯣꯔꯅ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯇ ꯄꯤꯕꯤꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯐꯥꯎꯕ ꯉꯝꯈꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ "ꯅꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ, ꯑꯉꯛꯄ ꯄꯨꯝꯕ ꯌꯨꯝ ꯑꯁꯤꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯕꯤꯀꯤꯅ ꯄꯤꯔꯛꯈꯤꯕ ꯕꯣꯛꯁ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯕꯣꯛꯁ ꯑꯗꯨ ꯍꯦꯛ ꯊꯦꯡꯕꯒ ꯕꯣꯛꯁ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯂꯩꯔꯕ ꯊꯋꯥꯏ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯂꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯈ꯭ꯔꯦ, ꯃꯅꯤꯡ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯂꯨꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯩꯒꯅꯤ꯫ ꯃꯤ ꯑꯗꯨꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯑꯦꯗꯥꯝꯅ ꯁꯥꯎꯗꯨꯅ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯄꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯗꯥꯝꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯤꯁꯥꯒꯤ ꯑꯀꯤꯕ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛ ꯄꯨꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯀꯤꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯂꯤꯁꯥꯕꯨ ꯍꯦꯟꯅ ꯀꯤꯍꯜꯂꯤ ꯍꯥꯏꯅ ꯑꯦꯗꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯦꯗꯥꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ "ꯑꯦꯗꯥꯝ, ꯅꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯦ" ꯍꯥꯏꯅꯁꯨ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯥꯝꯅꯗꯤ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯦꯗꯥꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯦꯗꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯅꯨꯄꯤ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯦꯗꯥꯝꯕꯨ ꯀꯤꯍꯜꯂꯝꯃꯤ ꯑꯃꯗꯤ ꯑꯦꯗꯥꯝꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯦꯗꯥꯝꯅ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯊꯥꯖꯔꯝꯃꯤ ꯑꯃꯗꯤ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯄꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅꯁꯨ ꯑꯦꯗꯥꯝ ꯑꯃꯗꯤ ꯂꯤꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯀ꯭ꯂꯥꯔꯛꯅ ꯇꯧꯈꯤꯕ ꯔꯤꯁꯔꯆ ꯑꯃꯗꯒꯤ ꯑꯦꯗꯥꯝ ꯑꯃꯗꯤ ꯂꯤꯁꯥꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯄꯨꯝꯕ ꯌꯨꯝ ꯑꯁꯤꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯄꯤꯕꯨꯡꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕꯨ ꯄꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯥꯠꯇꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝꯗꯤ ꯍꯧꯖꯤꯛ ꯂꯤꯁꯥꯗ ꯊꯣꯛꯂꯤꯕꯁꯤꯅꯤ꯫ ꯂꯤꯁꯥꯗ ꯎꯍꯜꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯍꯥꯏꯕꯗꯤ ꯕꯣꯛꯁ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯦꯗꯥꯝꯅ ꯍꯥꯡꯅꯕ ꯇꯧꯈꯤ, ꯑꯗꯨꯕꯨ ꯍꯥꯡꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯕꯣꯛꯁ ꯑꯗꯨ ꯂꯤꯁꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯕꯣꯛꯁ ꯑꯁꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯈꯛꯇꯅ ꯍꯥꯡꯗꯣꯛꯄ ꯌꯥꯏ꯫ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯊꯣꯔꯛꯏ, ꯑꯗꯨꯒ ꯄꯤꯕꯨꯡꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕꯨ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯂꯤꯁꯥ ꯑꯃꯗꯤ ꯑꯦꯗꯥꯝꯗ ꯎꯍꯜꯂꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡ, ꯄꯨꯡꯀꯛ ꯆꯥꯎꯔꯕꯤ ꯅꯨꯄꯤꯃꯆꯥ, ꯂꯩꯁꯥꯕꯤ, ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ, ꯑꯗꯨꯒ ꯍꯅꯨꯕꯤ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯂꯤꯁꯥꯒꯤ ꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯥꯎꯔꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯪ ꯆꯥꯎꯔꯛꯄ ꯑꯗꯨꯃꯥꯏꯅꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯑꯌꯦꯛꯄ ꯂꯥꯏꯗꯅ ꯑꯌꯥꯝꯕ ꯂꯩ꯫ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯎꯕ ꯉꯝꯗꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯒꯤ ꯁꯛꯇꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒ ꯑꯀꯤꯕ, ꯑꯉꯛꯄ ꯄꯣꯠ ꯀꯌꯥ ꯑꯃ ꯎꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯑꯦꯗꯥꯝ, ꯂꯤꯁꯥ ꯑꯃꯗꯤ ꯕꯤꯀꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯇꯝꯊꯤꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯠꯄꯗꯤ ꯌꯥꯗꯦ, ꯑꯗꯨꯕु ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯤ ꯌꯥꯏ꯫ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯐꯥꯖꯤꯟꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯈ꯭ꯔꯤꯕ꯫ ꯌꯨꯝ ꯑꯗꯨꯗꯒꯤꯅꯤ ꯕꯤꯀꯤꯅ ꯕꯣꯛꯁ ꯑꯗꯨ ꯂꯩꯔꯒ ꯂꯤꯁꯥꯒꯤ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕ, ꯑꯗꯨꯒ ꯂꯤꯁꯥꯅ ꯐꯣꯔꯦꯁ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯁꯤꯟꯗ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯤꯁꯥꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯂꯨꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯕ ꯑꯦꯗꯥꯝꯅ ꯂꯤꯁꯥꯕꯨ ꯑꯍꯥꯟꯕꯗ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯦꯗꯥꯝꯅ
ꯂꯤꯁꯥꯕꯨ ꯐꯅ ꯀꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯑꯃꯒ ꯍꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯦꯗꯥꯝꯅ ꯂꯤꯁꯥꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯕꯣꯛꯁ ꯑꯗꯨꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯪꯈꯤ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯐꯠꯇꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯗꯥꯝ ꯂꯤꯁꯥ ꯍꯥꯠꯂꯨꯕꯒꯤ ꯖꯦꯜꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯥꯝ ꯖꯦꯜꯗ ꯆꯪꯗ꯭ꯔꯤꯀꯥꯟ ꯕꯣꯛꯁ ꯑꯗꯨ ꯚꯤꯀꯤꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯈꯤ꯫ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯚꯤꯀꯤꯗ ꯑꯃꯨꯛ ꯊꯣꯛꯀꯗꯧꯔꯤ, ꯃꯔꯝꯗꯤ ꯚꯤꯀꯤꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ, ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯀꯃꯦꯟ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ꯫